ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 38 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯥꯛꯄꯅ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯇꯥꯎ ꯊꯣꯏꯕꯁꯨ ꯑꯩꯅ ꯊꯥꯈꯤꯕ ꯄꯣꯠꯇꯨꯅ ꯑꯃꯥꯏꯕꯗ ꯄꯥꯟꯗꯗꯅ ꯅꯪꯒꯤ ꯃꯔꯨꯞꯇ ꯑꯣꯏꯅ ꯄꯥꯜꯂꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ "ꯈꯪꯕ꯭ꯔꯥ, ꯅꯈꯣꯏꯁꯨ ꯋꯥꯁꯅꯨ꯫ ꯉꯔꯥꯡꯅ ꯑꯩꯕꯨꯁꯨ ꯀꯌꯥꯗ ꯋꯥꯍꯜꯂꯕ, ꯉꯁꯤꯅ ꯅꯪꯅ ꯑꯃꯨꯛ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯂꯒ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯇꯥꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯁꯅꯥ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, "ꯑꯉꯧꯁꯅꯥ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯌꯨꯛ ꯉꯟꯕ ꯋꯥꯀꯤꯡ ꯆꯦꯟꯕ ꯃꯤꯁꯤꯡꯅꯒ ꯎꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯤ꯫ ꯑꯉꯧꯁꯅꯥꯁꯨ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯆꯩ ꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯆꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯊꯣꯏꯕꯅ "ꯈꯨꯔꯥ ꯑꯃꯥꯏꯕ, ꯃꯈꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯀꯟꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯀ ꯂꯩꯇꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯅ "ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯂꯩ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗꯕ, ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯅ ꯃꯊꯪ ꯃꯊꯪ ꯁꯤꯖꯤꯟꯅꯔꯝꯕ, ꯂꯩꯔꯣꯜ ꯀꯌꯥ ꯇꯧꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ, ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ, ꯃꯤꯒꯤ ꯃꯀꯣꯛꯇꯧꯅꯁꯨ ꯇꯧꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯨꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯃꯒꯤ ꯃꯀꯣꯛ ꯑꯃꯕꯨ ꯀꯠꯇꯕ ꯌꯥꯗꯦꯗꯣ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕ ꯑꯗꯨ ꯑꯃꯥꯏꯕꯒꯤ ꯋꯥꯗꯨꯗ "ꯀꯔꯤꯅꯣꯅꯦ ꯈꯨꯔꯥ ꯑꯃꯥꯏꯕ, ꯃꯤꯒꯤ ꯋꯥꯕꯨ ꯀꯔꯤꯒꯤ ꯋꯥꯕꯤꯔꯤꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯏꯇꯥꯎ ꯑꯉꯧꯁꯅꯥꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯀꯣꯛ ꯀꯠꯄ ꯌꯥꯕꯗꯨꯕꯨ" ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯠꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯕꯥꯅꯤꯒꯤ ꯊꯋꯥꯏ ꯍꯥꯟꯅ ꯂꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯔꯣꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯣꯛ ꯑꯃ ꯀꯛꯂꯒ ꯄꯤꯊꯣꯛꯈꯤꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕ ꯑꯗꯨ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯂꯤ ꯅꯣꯛꯂꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯐꯔꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯈꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯦ, ꯃꯈꯣꯏꯁꯨ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯕꯥꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯁꯤ" ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ "ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩꯁꯨ ꯏꯁꯥꯁꯦ ꯋꯥꯕꯗ ꯌꯥꯗꯔꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ" ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯕꯥꯅꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯕꯥꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 38 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 34 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫